Kangleipakkikhonjel imana yaifare. Kangleipakkikhonjel hariba channel asibu yengbiramliba khwai pumnamapu ahammaktada Kangleipakkikhonjel na taramna okchabolana ikoknona khurumjari. Houjikki aikoi loina ba khangle madudi India amasung Kangleipak hariba Manipur haina kaurariba mafam ase BJP haina kauba kangbu ase hek lakpa khudingmaki thengkhang kayarakta Meitei Kanglei muthatnanaba Manipur bu thugainanaba adum honaduna lei habase aikoina chapchana asidi khangmangam ilomi oina lerakliba Meitei ga amasung Kuki hariba kanglu aikogi refugee oina lakpsingsiga ngasidi manai haina takpagi mawongda negotiation gi damakta wari sanaba hokre Mori amasung Chuchampurgi lakliba lanjenarakliba Meitei masasingbu maram icha chadana leifam ikhang khangdana hankhro leibe yararoi haina ngasidi Manipurgi government tanba horakle sahi lising kayadagi masagi maraipapu masana ngakno lakchaba Manipuri ngasi Manipur haibase thaba yaroi herakli masida aikhoina khangadabadi army habase order amagi makha yaudana karigumba thabak amda tawba yaba nate kanana tholokpa order no kada digi lakpa order no habado aikoi thijingadaban masagi oina personal interest ta thabak tawba yaba army nate thoiba thawdo wathok tawrakliba mawong asidadi tasengnamak hairabada BJP government na Manipur da solution leitaba siguma crime ase create tawraga adum thamduna Manipur gi miyam singbu Kangleipa asibu chakottanaba backward chanaba idea of Manipur muthatnaba mayangi chakni phini ba thokpodo adumna tholaknabagi damakta sinba khujin thawrangni hajaning Kanglei chaponamak maru oina Meitei masasing haujikti wakhan munna khanthabiro haujik Manipur oirakliba phibam se wakhan yamna munna khanthanabagi matamado yawraklabani miyam maraktasu yamna asingba saduna aihakti yaude masidi makhoi mayamgi tongnajabani aduga aihakidi paisa wate sangapanga wate aihakidi charon suron phawbagi awatpa mata leiroi gana khanduna leithoktuna leiba asingmani khali wakhalado madu yamna thuna thadokduna Manipur amasung Kangleipakki oiba mainstream da lakpiduna idea of Manipur ngakna honabada saruk yabiyu hajani politician sing da hajaning ba amana thoidokpa ikaiba hangoiba loina thadokduna Chief Minister kana gi haktakta refugee kaya yamna Kuki singna changakkhibagi habado aduga kadaida thamkhi habado taseng hujiti phongdokna rakpa matam yauri BJP werbasu Congress ai werbasu CPI werbasu MPP werbasu amabu werbasu tawkhiba mayamado hujiti taseng namak haidokna raklo aduga Kangleipakse amuktang kanba yabra amutang honasi aduga hujik kaduna yamgi pakholoi oina leibiriba MLA mayamda amuk hajining wapam amana nakhoina toriba thabagado adukki matik lal habasemadi nasana yajagadabani maramdi ngasi Kukiland ama semna hodabada India government support tawi haibase khangna ngasi su India government gi thaujan makhada nakhoigi Manipur chief minister phawba ama khanba ngamjadaba makhai Kuki taret yaudana nakhoi nifu mari laina Manipur chief minister ama khanba ngamdaduna India government gi thaujan ngaidu leiribado nasana gyan tabam thoklaban Manipur popular government ama lainanaba nakhoina kayarak hana honarabasu aigi wakhalondadi center da paliba BJP gi government asina Manipur popular government ama lakpa supam pamde haiba semadi mayek sengna wapam taseng hek hairabada center da paliba BJP gi central idea di Manipur indigenous people oiba Meitei haiba phurbase Manipuri haiba mafam asidagi lawthokhiba muthatkhiba powerless ohenbado madu makhogi pandamneba haiba semadi yamna mayek sengna wapam matang seida ataba mina awu mina yamna nokningada wapam amadi oirakliba amasung oiriba Kangleipakki phibam asida yamna kupna study tawbagi mahutta aina chief minister oiradabani haiduna mabuk nalaga chawkida phamdra wajaw ngangliba singado maduni aina hena nokninglibadi nasagi nayumduda army battalion amamamna ngakhallaga karigidamakta leiribano habado natin kullauna yotharaga amuktang munna khantharaga yengo nahak haujimak Kangleipakki kari kananaba yaifanaba thabak tawrabagi aduga nahakna mamangda kari tawkhrabagi mayam singase nasana khangjadrabasu Kanglei cha singna khanglakpadagi ningasi nakhoida army battalion amamna ngakpagi maram